ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄ꯭ꯔꯁꯥꯟꯇ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯥ ꯑꯃꯗꯤ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯣꯔꯤꯌꯥꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯥꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯊꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯥ ꯑꯅꯤꯗꯨꯗ ꯃꯃꯥ ꯀꯩꯊꯦꯜꯗ ꯆꯠꯂꯒꯦ, ꯅꯈꯣꯏ ꯑꯅꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤꯗꯤ ꯔꯥꯏꯁ ꯀꯦꯛ ꯂꯩꯕꯤꯔꯛꯎ ꯍꯥꯏꯅ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯐꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯔꯥꯏꯁ ꯀꯦꯛ ꯂꯩꯔꯛꯇꯣꯏꯅꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯦ꯫ ꯃꯃꯥꯅ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯤꯟꯅꯥꯎ ꯑꯅꯤꯗꯨ ꯆꯦꯁꯅꯠ ꯍꯦꯛꯎꯁꯤ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡ ꯑꯃꯒ ꯆꯩ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯆꯦꯁꯅꯠꯇꯨ ꯍꯦꯛꯇꯨꯅ ꯃꯆꯜ ꯑꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨ ꯌꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯁꯅꯠꯇꯨ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯅꯨꯡ ꯑꯃꯗ ꯁꯨꯒꯥꯏꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯔꯦꯝꯕ ꯈꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪ ꯃꯃꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯇꯥꯔꯛꯂꯕꯗ ꯖꯪꯒꯜ ꯑꯗꯨ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯀꯩꯖꯥꯎ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩꯖꯥꯎꯗꯨꯅ ꯍꯥꯏ, ꯅꯪ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯔꯥꯏꯁ ꯀꯦꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯝꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥꯗꯨꯅ ꯐꯔꯦ ꯅꯪ ꯂꯣꯏ ꯂꯧꯖꯍꯧꯔꯣ, ꯑꯩꯗꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯔꯥꯏꯁ ꯀꯦꯛ ꯑꯗꯨ ꯂꯣꯏꯅ ꯀꯩꯖꯥꯎ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯔꯥꯏꯁ ꯀꯦꯛ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯗꯨꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯊꯠꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯍꯥꯏ, ꯅꯪꯅ ꯂꯧꯁꯤꯜꯂꯤꯕ ꯔꯥꯏꯁ ꯀꯦꯛ ꯑꯗꯨ ꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯂꯧꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯈꯥꯛꯆꯕ ꯔꯥꯏꯁ ꯀꯦꯛꯅꯤ, ꯃꯁꯤꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯅꯨ꯫ ꯌꯥꯔꯣꯏ, ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯎꯔꯤꯕ ꯔꯥꯏꯁ ꯀꯦꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯀꯤꯖꯕꯗꯒꯤ ꯃꯃꯥꯗꯨꯅ ꯔꯥꯏꯁ ꯀꯦꯛ ꯑꯗꯨ ꯄꯤꯊꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯊ꯭ꯋꯥꯏꯗꯗꯤ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯀꯩꯖꯥꯎ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯪꯅ ꯂꯧꯁꯤꯜꯂꯤꯕ ꯔꯥꯏꯁ ꯀꯦꯛ ꯑꯗꯨ ꯂꯣꯏꯅ ꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯉꯣꯟꯗ ꯄꯤꯖꯊꯣꯛꯈ꯭ꯔꯕꯅꯤ, ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯔꯥꯏꯁ ꯀꯦꯛ ꯂꯧꯔꯨꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯐꯔꯦ ꯐꯔꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯒꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯃꯥꯗꯨꯕꯨ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯆꯤꯟꯅꯥꯎ ꯑꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯇꯝꯅ ꯀꯩ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯛꯂꯗꯨꯅ ꯅꯃꯥ ꯂꯥꯛꯑꯦ, ꯔꯥꯏꯁ ꯀꯦꯛ ꯂꯩꯔꯛꯑꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅꯥꯎ ꯑꯅꯤꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯂꯝꯗꯦ꯫ ꯃꯗꯨꯗ ꯀꯩ ꯑꯗꯨꯅ ꯉꯁꯥꯏ ꯔꯥꯏꯁ ꯀꯦꯛ ꯆꯥꯈꯤꯕꯒꯤ ꯑꯔꯦꯝꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ, ꯃꯁꯤꯒꯤ ꯔꯥꯏꯁ ꯀꯦꯛꯁꯤ ꯈꯔ ꯎꯠꯂꯒꯦ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯔꯥꯏꯁ ꯀꯦꯛ ꯑꯔꯦꯝꯕ ꯈꯔ ꯑꯗꯨ ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯊꯤꯟꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯁꯤꯗꯤ, ꯏꯃꯥ ꯍꯜꯂꯛꯑꯦ, ꯊꯣꯡ ꯍꯥꯡꯂꯣꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯆꯤꯟꯅꯥꯎ ꯑꯅꯤꯅ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕꯗꯨꯗꯤ ꯃꯃꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯇꯝꯊꯤꯕ ꯀꯩꯖꯥꯎ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯖꯥꯎ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯃꯥꯗꯨꯁꯨ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ, ꯅꯈꯣꯏꯅꯤꯁꯨ ꯑꯩꯅ ꯆꯥꯊꯣꯛꯂꯒꯅꯤ, ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯁꯤꯒꯦ? ꯑꯁꯨꯝꯅ ꯀꯩ ꯑꯗꯨꯅ ꯃꯆꯤꯟꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯖꯥꯎ, ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯆꯤꯟꯖꯥꯛ ꯑꯃ ꯂꯩ, ꯃꯁꯤ ꯑꯣꯏꯅ ꯆꯥꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎ ꯁꯠ ꯁꯠ꯫ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯆꯦꯁꯅꯠ ꯀꯧꯕ ꯎꯍꯩ ꯑꯁꯤ ꯆꯥꯕꯤꯈ꯭ꯔꯕ? ꯔꯥꯏꯁ ꯀꯦꯛꯇꯒꯤ ꯍꯦꯟꯕ ꯑꯍꯥꯎꯕ ꯄꯣꯠꯁꯛ ꯑꯃ ꯂꯩ,
masi amtang chabiune asumna hairabada kejao aduna chaningmana khorok khorot kholambe madudaiduda mabung aduna mai manungda lauraga leiba chestnut adu inghallaga sagadaba du mabung aduna plan ama tawraga mainungda yawriba chestnut adu ngaksang ngai leiriba chestnut adu saw mahaw amtang gengu haiduna mabung aduna hairakpadagi kai aduna chaningmanduna maraina lekba hokre madu hek sarudagi maraidu poktoktuna thoro onchirami kaidu sawningmana angang ari hatlage habi matagum tanarakhi masigi matung angang ari du thawaidu hingadi haiduna question chelaklami lasta gohamagi makhongda ujaw ma hawrami maduda makhoi kakatuna makhoi usadugi manungda lotlami kai aduna kothi thirabada gohaduda angang ani dugi mami taraklami madu obuda kaijawduna nokladuna hairaklami nakoi anina aingonagi kayam lamna sian mangamani ainabu phangraba ainabu thige yaun thigraba phangdaringai wa laite nakoi anidi goha manung nasida ingan ngana lolaga leiraba sumna hairaga kaijaw aduna goha manungda jabung haina songtharami madudaiduda kaijaw aduna iraknaraduna yamna sauna haiklami oh aibu makhoi anina amuka apangba siraba khangani nakhoi ani leiramudu amuka apangba siraba haiduna makhaksi taksi sonduna saurklami maduda kaijaw aduna goha manungda songphan tawduna kakhatnaba honarami adubu upai leite adubu koidai leina yengbada goha aduda thauri amakhak sing soknanabagi leirami madugi thauri du yalaga kayadu usinna kakhatlami maduda angang aniduna loliba mafamdu uraduna ujaw du tamna kakhatki torokpada upai lekhidi maduda angang aniduna apangba kaijaw haiduna laknaraduna noklami maduda kayaduna hairaklami nakoi ani aina sathukloi aina promise tori bisini nakoi anigi manakta karamna yogodagi nakoi anibu karamna aina phanggadagi maduda pangjarabi samsamjarabi masanupiduna hairaklami o aduburo singjang ama laururo aduga usi yanthatlo aldaidi dum phangani asomna hairabada mabung aduna pakhaloduna hoi karigino nangna haribdo karigino nangna haidoklibdo haiduna mabung aduna pakhatlami maduda kaijawduna nokloduna singjang adu laururba matungda ujawadubu yanba hawraklami maduda pakhalaba masinaw aniduna he sor akhoidadi kanbiu haiduna ishor khuramba hawkre maduda masinaw aniduna hairaklami he sor akhoibu makhatana hinghange natragana hingnabagi lambi ama lairi khanbiba taragadi akhoibu hinghanbiu afaba thauri amantang thadabirau natragana akhoibu taibungpan asidagi sikhibna hena fare khanba taragana thauri phattaba ma thadabirau asomna ishorda hairabada thajadana khanghaudana thauri amakhak thadarakhi madu urabada masinaw aniduna ngakladuna thauri edu pairaduna harawraduna paikhatkirame maduda kai aduna tanaba phanghaudabdagi angang anidu phanghaudabdagi taksi solambe maduda kai aduna amuk hairame he ishor taibungpan sembiba ishor ai thawai amukta kanbiu natragana aibu hinghange khanba taragadi hingnabagi maram lairi haiba taragadi afaba thauri ama thadabirau natragana sikhibda matik sare haiba taragadi thauri yadaba ama thadabirau asomna masinaw anina haikhibagum mahanasu ishorda haijarami madugi matung thauri ama thadaraklami madu uda kaijawdu aduki matik harawrami kaijawduna thauri edu pairaduna harawna paikhatkirami madudagi mathak wai yorokpada thauri edu yadaba oirambadagi thauri edu talakkirami masidagi kaijawdu makhada taaduna thawai thakirami madudagi masinaw anidu amana thaoina onchi amana numit oina onchi numidangi matamda angang nupi masa aduna tha oiduna prithibibu mangal piri angang simbu sumbada mateng pangbiri aduga mabung aduna numit oiduna ayuk nungthengi matamda mangal piri asum tawdana masinaw ani numit tha onduna laiki masini phat migi phatanaba tawba mabuksel sengdaba phataba midi isona adum warai aduna aphaba midi asumba chapa midi
ꯏꯁꯣꯔꯅ ꯑꯗꯨꯝ ꯀꯟꯕꯤ ꯏꯁꯣꯔꯅꯁꯨ ꯅꯨꯡꯁꯤꯕꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ